Manipuri Wari Pambi Senena Tabiriba Pumnamakpu Taram Noksari Ngasi Amuk Mayamda Anauba Wari Masa Ama Mukudol Tamjari Wari Masa Sigi Mamingna Anauba Palem Haibasini Aibi Sanatombi Taminarasi Wari Masa Anauba Palem Papa Pungbung se tumningla male uire Bung Papa sak thirage tumganu chiche da wari lihalu Maupabu tumdana bathoina hairai Bungbung mamana libi ba sandrembi saisrage wari do chiche libige Uirum laba mamito khangsing singlai Wari gi mahaudi mamana fazana khangalam labani Itha thajadana thoina wari do fanabu marik sumna leai Mama do kayadi malure Wari loibada kamning tauraduna maupada hangi Nangdi mama atombi kizadra bungbung Kizay Papana mama atombi puradi Aidi bobo haida sakini Aisu Mama atombi la adi Ibani saka amata pijaroi daba School su kahaloi dauni Ekoi mama di pijay ko Asapo sulaibi ko Ado mama di sikredana Chiche mama do kaidawi sirino Papa na hairi di hayeng asapot mayam purga amuk lakani haina Nang kaptanaba papa na toksinaba do May thadok radudi Asiba haibase karino khangdriba bungbung ni Adubu masigi akon bagi wahay dudadi mahakhang mangamde Mamang dasu kayarak ni Wafa masigi damak mahang na themba yadana kapkiba Numitusu bungbung kapki Mabungning yam na nungsina Mama bu hanjil kauduna Thoi su kap thorakle Papa na sak loire karigi kaplino Papa lairi basidi lao sak sarase Ngasi diwari sunungai balibini Panakuina them nauduna honaraga sak pija thokle Bungbung su poduna tumhan kre Sakumda sairiba singdo Saukom khomjil laga pamungda sangle Thoi tumlamdri Mamil anido irasi na machinba thakha singladuna kapningba khanglamli Thoi tumo hayeng yahau thenglani Pikliba laibak tu danaladuna isabu thenjin birui Makhun masa anido aigi ngaksamda sena koladuna Konjel thokna kaplaga hairai Papa mama atombi purakanu ko Hoine adugi bukapi haibro Mama na Nausum bidriba isa animak isisina tumthakre Aigi memi wakal gi mitmangda lepai Thengle tumna naba tawrasi Hojik nungaina tumthokluni hayeng hangsiti Marupki mapangi angangi school gi fi gari bara pareng lenglarani Nasado soklani haibanida Sigi su sijaredana iraibakini Sel thoktaba sufam nompham khangdraba aibu Waruri bani Ai khangi adubu kari upaidi lairi Tamluraba ihai asigidamak Thabakki mantikna nanaba sel su laiti Karbar masa tauduna yengi Mangduna tatoi Magi khut anigi mateng natana Aigi hingnabagi lambi kaksilakhi Numit khuding magi pisa kolgi konjelna Aibu nausumbi Nongalagasu konjel adumangna aibu hawdokpi duna Anauba ayuki taibang sintha pangthohalli Ngasidi aigi memi satkre Konjel dusu tamkre Aigi punsigi pungja taklamdre Nakandagi hanglaba mondu yengloi Ahingi wari do sena hangdorokhi Thengle se tumlasi khit irang tauranu Thengle khangladi ngasaina lakpa yadro Aisu ngasaidagi sana lairubadi natedana Adunabu hawjik sanasi haibani Sahi yamlaga sokhala adawni Taibangda taba thamoigi mamido Manglan taibang samnaduna Isagi sinbandagi thorakpani Mama kangchi e Isa tomba papane Masabu mathada konduna Ningaidana yatarambi mabu Ningsing bungbungbu sena konduna Thamoigi maisakse mutanabu honarui Madusu arembani Ningsing mairi di hena du maisak fagalakhi Tumdana nongan kiba ahingdo hauki
ꯑꯌꯨꯛ ꯄꯨꯈ꯭ꯔꯤꯗ ꯀꯣꯟ ꯐꯦꯡꯂꯨꯔꯒ ꯆꯪꯂꯛꯄꯗ ꯕꯨꯡꯕꯨꯡꯒ ꯏꯅꯦꯕꯦꯝꯃꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯂꯤ꯫ ꯕꯣꯕꯣꯛ, ꯅꯣꯏꯗ ꯃꯃꯥ ꯂꯩꯍꯧꯕ꯭ꯔꯣ? ꯂꯩꯍꯧꯏ, ꯏꯁꯨꯒꯤ ꯃꯃꯥ ꯂꯩꯍꯧꯏ꯫ ꯀꯩꯗꯧꯕꯩ ꯄꯨꯔꯛꯇ꯭ꯔꯤꯕ? ꯅꯪꯗꯤ ꯀꯔꯤꯒꯤ ꯅꯃꯥꯅ ꯊꯕꯛ ꯁꯨꯕꯗ ꯅꯤꯡꯉꯥꯏ ꯇꯧꯔꯤ? ꯑꯩ ꯀꯞꯄꯔꯣꯏꯌꯦ, ꯍꯌꯦꯡ ꯄꯨꯔꯛꯎꯀꯣ ꯕꯣꯕꯣꯛ꯫ ꯍꯣꯏꯅꯦ ꯍꯣꯏ, ꯁꯦ ꯑꯆꯥꯄꯣꯠꯁꯦ ꯅꯆꯦꯒ ꯆꯥꯃꯤꯟꯅꯔꯨꯔꯣ, ꯅꯃꯥꯅ ꯄꯤꯔꯛꯄꯅꯤ꯫ ꯄꯤꯅ ꯊꯨꯝꯍꯜꯂꯕ ꯏꯅꯦꯝꯒꯤ ꯃꯅꯥꯛꯇ ꯂꯦꯞꯂꯨꯏ, ꯏꯇꯨꯛ ꯇꯨꯛꯊꯅ꯫ ꯕꯣꯌꯥꯏ, ꯏꯁꯨꯁꯤꯡꯁꯤꯕꯨ ꯀꯝꯗꯧꯅ ꯊꯝꯕꯤꯒꯦ ꯍꯥꯏꯔꯤꯕꯅꯣ? ꯑꯩꯗꯤ ꯃꯈꯣꯏꯒꯤꯗꯃꯛ ꯃꯃꯥ ꯑꯃ ꯄꯨꯔꯛꯀꯦ ꯍꯥꯏꯅ ꯂꯦꯞꯈ꯭ꯔꯦ꯫ ꯅꯨꯄꯤ ꯌꯥꯎꯗꯅ, ꯃꯃꯥ ꯌꯥꯎꯗꯅ ꯄꯥꯟꯕ ꯌꯨꯝꯕꯥꯜ ꯋꯥꯏꯌꯣꯡ ꯆꯥꯔꯣꯏ, ꯅꯆꯥꯁꯤꯡ ꯁꯦꯝꯕ ꯉꯝꯂꯣꯏ꯫ ꯇꯔꯦꯠ ꯇꯔꯥ ꯊꯣꯛꯅ ꯈꯜꯂꯨꯅꯦ ꯏꯕꯨꯡꯉꯣ ꯅꯪꯕꯣ꯫ ꯏꯃꯥ, ꯑꯩꯁꯨ ꯏꯆꯥꯗꯣ ꯅꯨꯡꯁꯤ, ꯏꯆꯥꯒꯤ ꯃꯀꯥꯗ ꯀꯅꯥꯁꯨ ꯌꯦꯠꯍꯟꯅꯤꯡꯗꯦ꯫ ꯑꯗꯨꯕꯨ ꯏꯆꯥꯅ ꯀꯨꯏꯅ ꯅꯥꯀꯣꯜꯂꯝꯗ꯭ꯔꯕ ꯏꯁꯨꯁꯤꯡꯒꯤꯗꯃꯛ ꯈꯟꯕ ꯌꯥꯕ ꯃꯈꯩ ꯈꯜꯂꯒ ꯋꯥꯐꯝꯁꯦ ꯅꯪꯉꯣꯟꯗ ꯀꯥꯡꯊꯣꯔꯛꯄꯅꯤ꯫ ꯌꯦꯡꯉꯣꯏ, ꯂꯥꯛꯂꯤꯕ ꯄꯨꯔꯅꯤꯃꯥ ꯅꯨꯃꯤꯠꯁꯤꯗ ꯅꯨꯄꯤ ꯃꯆꯥꯗꯣ ꯂꯧꯔꯨꯔꯁꯤ꯫ ꯃꯍꯥꯂꯛꯁꯃꯤꯅꯤ ꯏꯆꯥꯗꯣ, ꯃꯔꯥꯏꯕꯛ ꯊꯤꯕꯗꯒꯤ ꯃꯆꯥ ꯐꯪꯗꯗꯨꯅ ꯈꯥꯏꯅꯕꯤꯔꯛꯄꯅꯤ꯫ ꯃꯃꯥꯅ ꯅꯥꯎꯀꯣꯟꯕꯤꯗ꯭ꯔꯕ ꯏꯁꯨꯁꯤꯡꯕꯨ ꯅꯥꯎꯀꯣꯟꯅꯅꯕ ꯂꯩꯇ꯭ꯔꯕ ꯃꯥꯅ ꯅꯥꯎꯀꯣꯟꯖꯗꯅ ꯀꯅꯥꯅ ꯅꯥꯎꯀꯣꯟꯕꯤꯒꯅꯤ? ꯐꯅ ꯀꯨꯏꯅ ꯑꯩꯒꯤ ꯄꯥꯎꯈꯨꯝ ꯉꯥꯏꯔꯝꯂꯒ ꯏꯅꯦꯝ ꯏꯕꯦꯝꯃ ꯆꯠꯈ꯭ꯔꯦ꯫ ꯈꯜꯂꯛꯏ, ꯍꯧꯖꯤꯛꯄꯨ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃꯒ ꯌꯨꯝꯕꯥꯟꯃꯤꯟꯅꯕ ꯑꯩ ꯉꯝꯂꯣꯏ, ꯃꯗꯨ ꯑꯣꯏꯊꯣꯛꯂꯣꯏ꯫ ꯃꯦꯃꯤꯒꯤ ꯃꯐꯝꯗ ꯊꯝꯈꯤꯕ ꯑꯩꯒꯤ ꯁꯪꯁꯥꯔꯒꯤ ꯅꯨꯡꯁꯤꯕ ꯄꯨꯝꯕ ꯑꯇꯣꯞꯄ ꯀꯅꯥꯗ ꯑꯃꯨꯛ ꯈꯥꯏꯗꯣꯛꯂꯨꯕ ꯉꯝꯂꯔꯣꯏ꯫ ꯀꯔꯤꯒꯨꯝꯕ ꯏꯅꯦꯝꯒꯤ ꯋꯥꯐꯝꯗꯣ ꯌꯥꯔꯨꯕꯗ ꯃꯔꯥꯏꯕꯛ ꯏꯔꯥꯏꯕꯛꯅ ꯇꯝꯂꯝꯗꯨꯅ ꯑꯇꯣꯞꯄ ꯏꯆꯥ ꯑꯃꯒꯁꯨ ꯐꯪꯖꯔꯕ ꯃꯇꯝꯗ ꯑꯩꯒꯤ ꯃꯤꯠꯀꯤ ꯃꯅꯤ ꯃꯇꯨꯝ ꯑꯅꯤꯁꯤꯕꯨ ꯊꯑꯣꯏꯕꯤꯔꯛꯇ꯭ꯔꯕꯗꯤ ꯃꯗꯨꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯈꯥꯡꯉꯝꯗꯕ ꯆꯩꯅꯥ ꯑꯃ ꯍꯥꯞꯀꯠꯂꯛꯄꯁꯨ ꯌꯥꯏ꯫ ꯑꯩꯒꯤ ꯁꯣꯛꯆꯤꯜꯂꯕ ꯌꯨꯝꯕꯥꯜ ꯄꯨꯟꯁꯤꯁꯦ ꯎꯔꯛꯏ꯫ ꯅꯣꯡꯃꯒꯤ ꯆꯪꯗꯕ ꯌꯥꯗꯕ ꯉꯥꯆꯦꯠ ꯊꯨꯝꯆꯦꯠ, ꯑꯉꯥꯡꯒꯤ ꯊꯥꯒꯤ ꯁ꯭ꯀꯨꯜ ꯐꯤ, ꯂꯩꯀꯥꯏꯒꯤ ꯄꯣꯌꯦꯡ ꯆꯥꯌꯦꯡ, ꯃꯤꯒꯤ ꯃꯔꯜꯅꯁꯨ ꯈ꯭ꯋꯥꯡ ꯀꯣꯏꯔꯦ꯫ ꯑꯉꯥꯡ ꯑꯅꯤꯁꯤꯕꯨ ꯍꯨꯟꯗꯣꯛꯂꯝꯗꯨꯅ ꯊꯣꯡꯒꯥꯜ ꯋꯥꯡꯃ ꯂꯥꯟꯅ ꯅꯨꯄꯥ ꯊꯣꯛꯄ ꯏꯊꯧꯗꯥꯡ ꯑꯃꯠꯇꯁꯨ ꯄꯥꯡꯊꯣꯛꯄ ꯉꯝꯗ꯭ꯔꯦ꯫ ꯊꯣꯏ ꯈꯛꯇꯪ ꯂꯥꯏꯔꯤꯛ ꯇꯝꯍꯟꯅꯕꯗ ꯑꯁꯤ ꯌꯧꯅ ꯐꯤꯕꯝ ꯆꯥꯗ꯭ꯔꯕꯁꯤꯗ ꯃꯊꯪ ꯆꯍꯤꯗꯗꯤ ꯕꯨꯡꯕꯨꯡꯁꯨ ꯁ꯭ꯀꯨꯜꯗ ꯊꯥꯗꯕ ꯌꯥꯔꯔꯣꯏ꯫ ꯑꯩ ꯀꯩꯗꯧꯕ ꯇꯥꯏ? ꯗꯣꯛꯇꯔ ꯎꯅꯔꯨꯔꯒ ꯍꯜꯂꯛꯄꯗꯣ ꯐꯅ ꯊꯦꯡꯂꯦ꯫ ꯊꯣꯏꯒ ꯕꯨꯡꯕꯨꯡꯒꯅ ꯑꯩꯕు ꯊꯣꯡꯒꯥꯜꯗ ꯉꯥꯏꯔꯝꯃꯤ꯫ ꯂꯥꯞꯅ ꯑꯩꯕꯨ ꯂꯥꯛꯄ ꯎꯕꯗ ꯕꯨꯡꯕꯨꯡ ꯃꯈꯨꯠ ꯅꯥꯝꯃꯅ ꯄ꯭ꯂꯥꯁꯇꯤꯛ ꯃꯔꯤꯜ ꯆꯠꯂꯕ ꯍꯥꯏꯕ ꯏꯟꯗ꯭ꯔꯕ ꯈꯣꯡꯒ꯭ꯔꯥꯎꯗꯣ ꯄꯥꯏꯗꯨꯅ ꯏꯅꯥꯛ ꯇꯝꯅ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯃꯁꯥꯗꯣ ꯂꯌꯣꯜꯂꯨꯕ ꯏꯔꯣꯏꯗꯨ ꯃꯉꯥꯏꯔꯦ꯫ ꯌꯥꯝꯅꯁꯨ ꯀꯞꯈ꯭ꯔ ꯃꯥꯜꯂꯦ꯫ ꯃꯈꯖꯥꯏ ꯑꯅꯤꯗꯣ ꯄꯤ ꯇꯥꯈꯤꯕꯒꯤ ꯀꯪꯁꯤꯜꯂꯕ ꯃꯐꯝ ꯃꯔꯤ ꯃꯔꯤ ꯂꯩꯔꯤ꯫ ꯑꯌꯨꯛ ꯆꯨꯞꯄꯗꯨꯃ ꯃꯅꯤꯡ ꯇꯝꯂꯨꯔꯕ ꯃꯅꯥꯇꯣꯟꯗꯨꯗꯤ ꯄꯟꯕꯨ ꯄꯟꯅꯤꯡꯗ꯭ꯔꯦ꯫ ꯕꯨꯡꯕꯨꯡꯒꯤ ꯃꯑꯣꯡꯗꯨꯃꯛ ꯅꯠꯇ꯭ꯔꯕꯁꯨ ꯊꯣꯏꯒꯤ ꯐꯤꯕꯝꯁꯨ ꯑꯣꯟꯊꯣꯛꯄ ꯃꯑꯣꯡ ꯑꯃꯅꯤ꯫ ꯁꯦꯟꯗꯜꯗꯤ ꯇꯣꯡꯉꯤ ꯍꯥꯏꯕꯕꯨ ꯃꯈꯣꯡꯗꯣ ꯀꯌꯥꯗꯤ ꯋꯥꯎꯔꯝꯈ꯭ꯔꯦ꯫ ꯍꯜꯂꯛꯂꯒ ꯆꯥꯛ ꯊꯣꯡꯕ ꯅꯪꯂꯔꯣꯏ ꯈꯟꯕꯗꯒꯤ ꯍꯣꯕꯦ ꯍꯣꯕꯦ ꯆꯠꯅꯕ ꯍꯣꯠꯅꯕꯗ ꯍꯥꯠꯄꯤꯔꯝꯗ꯭ꯔꯕ ꯁꯥꯡꯉꯕ ꯃꯁꯝꯗꯣ ꯃꯃꯥꯏ ꯅꯥꯀꯜ ꯅꯥꯀꯟꯗ ꯏꯐꯥ ꯐꯥꯅ ꯇꯥꯔꯝꯂꯤ꯫ ꯃꯁꯝꯁꯤꯇ ꯀꯛꯊꯠꯄꯤꯒꯦ ꯈꯟꯕꯅꯤ꯫ ꯃꯃꯥꯅ ꯂꯨꯅ ꯇꯧꯖꯔꯝꯕꯗꯨꯗ ꯏꯀꯨꯠꯁꯤꯅ ꯍꯦꯛ ꯀꯛꯊꯠꯂꯒꯦ ꯍꯥꯏꯕꯁꯦ ꯉꯝꯗꯕꯅꯤ꯫ ꯑꯗꯨꯛ ꯍꯥꯛꯅ ꯃꯊꯧ ꯆꯤꯟꯕꯃꯛ ꯑꯣꯏꯗꯨꯅꯁꯨ ꯏꯆꯥꯁꯤꯡꯒꯤ ꯑꯁꯤꯒꯨꯝꯕ ꯐꯤꯕꯝ ꯃꯦꯃꯤꯅ ꯅꯣꯡꯃꯇꯁꯨ ꯃꯤꯠꯃꯥꯡꯗ ꯎꯠꯂꯝꯗ꯭ꯔꯤ꯫ ꯏꯆꯥ ꯑꯅꯤꯅ ꯑꯩꯒꯤ ꯈꯨꯗꯥꯡ ꯅꯥꯝꯃ ꯅꯥꯝꯃ ꯄꯥꯏꯈꯤ꯫ ꯃꯇꯧꯗꯣ ꯀꯌꯥꯗꯤ ꯅꯨꯡꯁꯤꯔꯨꯔꯦ꯫ ꯄꯄꯥ, ꯕꯨꯡꯕꯨꯡꯁꯦ ꯆꯥꯛ ꯂꯥꯝꯃꯦꯅ ꯀꯞꯇꯨꯅ ꯉꯁꯥꯏꯗꯒꯤ ꯁꯨꯃꯥꯡꯗ ꯑꯣꯜꯂꯤꯅꯤ꯫ ꯑꯩꯅ ꯄꯄꯥ ꯂꯥꯛꯑꯒ ꯆꯥꯁꯤ ꯊꯤꯕ ꯍꯩꯇꯦ ꯍꯥꯏꯕꯗꯨꯗ ꯃꯥꯅ ꯁꯥꯎꯔꯤꯕ꯫ ꯆꯥꯛꯇꯤ ꯀꯅꯥꯅ ꯊꯣꯡꯂꯤꯕ? ꯑꯩꯅ ꯊꯣꯡꯉꯦ, ꯑꯋꯥꯡꯒꯤ ꯅꯦꯅꯦꯗ ꯒ꯭ꯌꯥꯁ ꯊꯥꯍꯜꯂꯤꯕ꯫ ꯐꯤ ꯍꯣꯡꯗꯅ ꯆꯥꯛꯈꯨꯝꯗ ꯑꯗꯨꯝ ꯆꯪꯂꯦ꯫ ꯂꯥꯝꯂꯨꯕꯅꯔ ꯀꯔꯤꯅꯣ ꯃꯑꯣꯡ ꯆꯥꯗ꯭ꯔꯕ ꯊꯣꯏꯒꯤ ꯑꯦꯟꯁꯥꯡꯗꯣ ꯐꯅꯕꯨ ꯍꯥꯎꯔꯨꯔꯦ꯫ ꯊꯣꯏꯅ ꯆꯥꯎꯊꯣꯛꯆꯩ꯫ ꯄꯄꯥ, ꯑꯩꯅ ꯊꯣꯡꯕꯁꯦ ꯍꯥꯎꯕ꯭ꯔꯣ? ꯍꯥꯎꯏ, ꯏꯆꯥ ꯌꯥꯝꯅ ꯍꯩꯔꯦ꯫ ꯄꯤꯛꯈ꯭ꯔꯕ ꯏꯆꯥꯒꯤ ꯃꯈꯨꯠꯅ ꯊꯣꯡꯕ ꯆꯥꯛ ꯆꯥꯔꯕ? ꯏꯍꯧꯔꯛꯀꯦ ꯇꯧꯔꯤꯕ ꯃꯤꯠꯀꯤ ꯄꯤꯗꯣ ꯈꯥꯝꯖꯤꯜꯂꯤ꯫ ꯃꯤꯠꯀꯤ ꯄꯤ ꯅꯪ ꯃꯀꯥ ꯐꯣꯡꯂꯛꯀꯅꯨ꯫ ꯅꯧꯔꯤꯕ ꯏꯆꯥꯒꯤ ꯊꯣꯠꯂꯕ ꯊꯃꯣꯏ ꯅꯪꯅ ꯃꯩ ꯆꯠꯍꯟꯒꯅꯨ꯫ ꯑꯉꯥꯡ ꯑꯅꯤꯃꯛ ꯏꯔꯨꯖꯕꯤꯔꯒ ꯇꯨꯝꯍꯟꯈ꯭ꯔꯕ ꯃꯇꯨꯡ ꯐꯃꯨꯡꯗ ꯆꯪꯗꯨꯅ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕ ꯍꯣꯠꯅꯔꯨꯏ꯫ ꯈꯜꯂꯛꯏ, ꯀꯨꯏꯗ꯭ꯔꯦ ꯄꯨꯔꯅꯤꯃꯥ꯫ ꯋꯥꯐꯝ ꯑꯁꯤꯃꯇꯪ ꯈꯜꯂꯨꯕꯗ ꯊꯃꯣꯏꯁꯦ ꯅꯧꯊꯣꯔꯛꯈꯤ꯫ ꯆꯍꯤ ꯀꯌꯥ ꯃꯥꯒꯤ ꯈꯛꯇꯪ ꯑꯣꯏꯔꯝꯕ ꯑꯩ ꯃꯁꯨꯡ ꯃꯃꯥꯟꯅꯕꯤ ꯀꯅꯥꯅꯣ ꯑꯃꯅ ꯃꯨꯟꯈ꯭ꯔꯒꯅꯤ꯫ ꯃꯈꯥ ꯁꯝꯊꯕ ꯌꯥꯔꯔꯣꯏꯗꯕ ꯃꯥ ꯑꯩꯒꯤꯇ ꯑꯣꯏꯕ ꯋꯥꯔꯤꯗꯣ ꯊꯨꯞꯆꯤꯟꯈ꯭ꯔꯒ
ꯑꯇꯣꯞꯄ ꯏꯇꯤꯍꯥꯁ ꯑꯃ ꯁꯥꯒꯠꯀꯦ ꯈꯟꯅ ꯂꯧꯈꯤꯕ ꯐꯤꯔꯦꯞꯇꯤ ꯅꯠꯇꯦ꯫ ꯑꯩꯅ ꯄꯤꯈꯤꯕ ꯃꯥꯅꯁꯨ ꯍꯔꯥꯎꯅ ꯂꯧꯗꯨꯅ ꯇꯥꯏꯕꯪ ꯐꯥꯎꯍꯜꯂꯝꯂꯕ ꯃꯈꯣꯏꯕꯨ ꯃꯣꯃꯣꯟ ꯃꯤꯅꯣꯛ ꯇꯝꯍꯟꯅꯅꯕꯅꯤ꯫ ꯀꯞꯂꯦ, ꯊꯃꯣꯏꯁꯦ ꯄꯦꯟꯅ ꯀꯞꯂꯦ꯫ ꯅꯨꯄꯥꯒꯤ ꯊꯃꯣꯏꯗꯁꯨ ꯅꯨꯡꯁꯤꯕꯒꯤ ꯂꯣꯏꯅꯥꯏꯗꯕ ꯄꯤ ꯇꯨꯡꯁꯤꯟꯗꯨꯅ ꯂꯩ ꯍꯥꯏꯕꯁꯦ ꯃꯇꯝ ꯑꯃꯗ ꯃꯉꯣꯟꯗ ꯎꯠꯆꯕ ꯐꯪꯂꯝꯂꯕ ꯉꯁꯤ ꯄꯨꯛꯅꯤꯡꯕꯨ ꯅꯩꯊꯦꯛꯇꯨꯅ ꯇꯥꯔꯛꯂꯤꯕ ꯄꯤ ꯑꯁꯦ ꯀꯌꯥꯗ ꯃꯃꯜ ꯂꯩꯔꯝꯒꯅꯤ꯫ ꯂꯦꯞꯇꯕ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯈꯣꯡꯆꯠꯅ ꯔꯤꯇꯨ ꯑꯃꯗꯒꯤ ꯔꯤꯇꯨ ꯑꯃ ꯂꯥꯛꯀꯅꯤ꯫ ꯃꯥꯒꯤ ꯅꯨꯡꯁꯤ ꯈꯨꯗꯣꯜꯁꯤꯡꯁꯤꯁꯨ ꯁꯥꯔꯦꯞ ꯐꯥꯔꯛꯀꯅꯤ꯫ ꯀꯞꯈꯤꯒꯅꯤ ꯂꯣꯟꯅ ꯑꯩ, ꯃꯈꯣꯏꯕꯨ ꯌꯦꯡꯂꯒ ꯃꯥꯕꯨ ꯅꯤꯡꯁꯤꯡ ꯅꯤꯡꯁꯤꯡ꯫ ꯕꯣꯌꯥꯏ, ꯏꯅꯦꯝ ꯏꯕꯦꯝꯃ ꯊꯨꯡꯂꯩ, ꯑꯩꯒꯤ ꯄꯤꯗꯣ ꯎꯈ꯭ꯔ ꯃꯥꯜꯂꯦ, ꯂꯣꯟꯅ ꯄꯤ ꯇꯩꯊꯣꯛꯈꯤ꯫ ꯁꯨꯝꯗꯧꯁꯤ ꯏꯕꯨꯡꯉꯣ, ꯑꯩꯈꯣꯏ ꯈꯔ ꯆꯠꯂꯒ ꯃꯈꯣꯏ ꯑꯁꯣꯝꯒꯤ ꯑꯍꯜ ꯂꯃꯟ ꯈꯔꯗ ꯚꯛꯇꯤ ꯃꯇꯦꯛ ꯑꯃ ꯇꯧꯔꯒ ꯍꯦꯛꯇ ꯂꯣꯏꯁꯤꯜꯂꯁꯤ꯫ ꯅꯨꯃꯤꯠꯇꯣ ꯒꯥꯔꯤꯗꯒꯤ ꯍꯦꯛ ꯀꯨꯝꯊꯕꯒ ꯕꯨꯡꯕꯨꯡꯗꯣ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯑꯩꯒꯤ ꯐꯩꯖꯣꯝ ꯃꯆꯤꯗ ꯃꯈꯨꯠꯇꯣ ꯌꯥꯜꯂꯗꯨꯅ ꯍꯪꯉꯤ, ꯄꯥꯄꯥ, ꯃꯃꯥꯗꯤ? ꯄꯥꯎꯈꯨꯝꯗꯣ ꯏꯅꯦꯝ ꯏꯕꯦꯝꯃꯅ ꯑꯣꯛꯈꯤ, ꯕꯨꯡꯕꯨꯡ, ꯅꯃꯥꯁꯤꯗ ꯂꯩꯔꯦ꯫ ꯒꯥꯔꯤ ꯃꯅꯨꯡꯗꯒꯤ ꯇꯞꯅ ꯀꯨꯝꯊꯔꯛꯂꯤꯕꯤ ꯑꯅꯧꯕꯤ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯕꯨꯡꯕꯨꯡ ꯆꯦꯟꯁꯤꯟꯈꯤ꯫ ꯑꯩ ꯈꯪꯂꯦ, ꯏꯆꯥꯅ ꯃꯃꯥꯒꯤ ꯃꯥꯏꯊꯣꯡ ꯀꯥꯎꯈ꯭ꯔꯦ꯫ ꯃꯥꯅ ꯅꯤꯡꯁꯤꯡꯂꯤꯕꯗꯤ ꯃꯃꯥꯒꯤ ꯃꯤꯅꯨꯡꯁꯤ ꯑꯗꯨꯈꯛ ꯑꯣꯏꯔ ꯃꯥꯜꯂꯦ꯫ ꯂꯥꯏꯅꯤꯡꯊꯧ ꯈꯨꯔꯨꯝꯂꯨꯔꯒ ꯏꯅꯐꯤꯅ ꯃꯀꯣꯛ ꯍꯥꯏꯐꯦꯠ ꯈꯨꯝꯂꯗꯨꯅ ꯀꯥꯗ ꯆꯪꯂꯛꯏ꯫ ꯃꯃꯥꯒꯤ ꯐꯤꯖꯤ ꯌꯥꯟꯗꯨꯅ ꯕꯨꯡꯕꯨꯡ ꯃꯇꯨꯡ ꯏꯜꯂꯛꯏ꯫ ꯕꯨꯡꯕꯨꯡꯕꯨ ꯄꯝꯈꯠꯇꯨꯅ ꯐꯃꯨꯡꯗ ꯐꯝꯊꯈꯤ꯫ ꯑꯅꯧꯕ ꯃꯃꯥꯒꯤ ꯈꯗꯥꯡ ꯄꯥꯏꯗꯨꯅ ꯄꯤꯛꯂꯕ ꯆꯤꯟꯕꯥꯟꯗꯨꯗꯒꯤ ꯃꯃꯥ ꯀꯥꯏꯅꯕꯒꯤ ꯄꯦꯟꯗꯕ ꯋꯥꯀꯠ ꯀꯌꯥ ꯊꯣꯔꯛꯂꯤ꯫ ꯅꯪ ꯀꯗꯥꯏ ꯆꯠꯂꯨꯏ ꯃꯃꯥ? ꯅꯪꯒꯤ ꯑꯆꯥꯄꯣꯠ ꯂꯩꯔꯨꯕꯅꯤ꯫ ꯆꯤꯆꯦꯅꯗꯤ ꯅꯪ ꯁꯤꯈ꯭ꯔꯦ ꯍꯥꯏꯔꯤꯕ꯫ ꯆꯤꯆꯦꯅ ꯐꯥꯒꯤ ꯇꯧꯕ ꯑꯣꯏꯔꯤꯅꯤ꯫ ꯅꯪꯗꯤ ꯀꯩꯗꯧꯕꯩ ꯀꯨꯏꯅ ꯍꯜꯂꯛꯇ꯭ꯔꯤ? ꯃꯃꯤꯠ ꯑꯅꯤꯗꯣ ꯊꯥ ꯃꯝꯕ ꯑꯍꯤꯡꯒꯤ ꯊꯋꯥꯟꯃꯤꯆꯥꯛꯀꯨꯝ ꯀꯨꯐꯦꯠ ꯀꯥꯐꯦꯠ ꯈꯞꯂꯝꯂꯒ ꯋꯥꯔꯧꯅ ꯍꯤꯛ ꯍꯤꯛ ꯀꯞꯂꯛꯏ꯫ ꯃꯇꯝ ꯀꯨꯏꯅ ꯃꯃꯤꯠꯇ ꯃꯆꯥ ꯎꯔꯛꯇ꯭ꯔꯕ ꯃꯃꯥꯗꯨꯅ ꯈꯥꯡꯉꯨꯊꯛꯀꯤ ꯅꯧꯅ ꯐꯪꯖꯕ ꯃꯆꯥꯕꯨ ꯆꯦꯠꯅ ꯀꯣꯜꯂꯗꯨꯅ ꯊꯦꯝꯂꯤ꯫ ꯇꯣꯛꯑꯁꯦ ꯃꯃꯥꯒꯤ ꯅꯨꯡꯁꯤꯕ, ꯑꯩ ꯂꯥꯛꯂꯕꯁꯤꯗꯤ꯫ ꯄꯤꯔꯥꯡ ꯃꯔꯛꯇ ꯃꯣꯃꯣꯟ ꯅꯣꯛꯂꯗꯨꯅ ꯑꯩꯈꯣꯏꯕꯨ ꯃꯥꯡꯒꯣꯜ ꯑꯥꯁꯤꯔꯕꯥꯗ ꯄꯤꯔꯝꯂꯒ ꯏꯅꯦꯝ ꯏꯕꯦꯝꯃ ꯍꯟꯈ꯭ꯔꯦ꯫ ꯊꯣꯏ ꯅꯤꯡꯁꯤꯡꯂꯛꯏ, ꯂꯣꯟꯅ ꯊꯤꯔꯨꯏ, ꯈꯥ ꯋꯥꯡ ꯃꯅꯤꯡ ꯃꯃꯥꯡ꯫ ꯀꯥꯏꯅꯊꯪꯗ ꯎꯔꯛꯏ, ꯃꯅꯤꯡꯒꯤ ꯌꯦꯟꯒꯣꯟ ꯃꯈꯣꯡꯗꯨꯗ ꯉꯥꯗꯨꯅ ꯀꯞꯂꯝꯃꯤ, ꯃꯊꯃꯣꯏ ꯈꯝ ꯊꯦꯡꯅ ꯁꯣꯛꯄ ꯃꯈꯩ꯫ ꯕꯨꯡꯕꯨꯡꯒꯤ ꯃꯣꯃꯣꯟ ꯃꯤꯅꯣꯛ ꯇꯝꯖꯕ ꯅꯨꯃꯤꯠꯁꯤꯗ ꯃꯥꯅ ꯄꯤꯔꯥꯡ ꯁꯤꯟꯊꯕꯒꯤ ꯃꯔꯝ ꯑꯩꯇꯅ ꯈꯪꯉꯤ꯫ ꯃꯃꯥꯕꯨ ꯅꯤꯡꯁꯤꯡꯂꯛꯄ, ꯑꯩꯕꯨ ꯋꯥꯔꯧꯕ, ꯑꯅꯧꯕ ꯃꯃꯥꯅ ꯑꯣꯠ ꯅꯩꯕꯤꯒꯅꯤ ꯀꯤꯖꯕ, ꯃꯔꯝ ꯑꯍꯨꯝꯅ ꯁꯤꯟꯊꯍꯜꯂꯤꯕ ꯄꯤꯗꯣ ꯇꯩꯊꯣꯛꯄꯤꯔꯗꯨꯅ ꯏꯆꯥꯒꯤ ꯊꯃꯣꯏꯕꯨ ꯐꯥꯖꯤꯟꯕꯤꯈꯤ꯫ ꯄꯄꯥꯒꯤ ꯅꯨꯡꯁꯤꯊꯣꯏꯕꯤ, ꯏꯆꯥꯒꯤꯗꯃꯛꯇꯅꯤꯅꯦ ꯄꯄꯥꯅ ꯁꯤꯜꯂꯤꯕꯁꯦ꯫ ꯃꯃꯥꯅ ꯍꯤꯡꯂꯤꯉꯩꯗ ꯅꯪꯉꯣꯟꯗ ꯁ꯭ꯔꯤ ꯀ꯭ꯔꯤꯁꯅꯒꯤ ꯋꯥꯔꯤ ꯇꯣꯏꯅ ꯂꯤꯕꯤꯈꯤꯕꯗꯥꯏ꯫ ꯁ꯭ꯔꯤ ꯀ꯭ꯔꯤꯁꯅꯗꯣ ꯀꯅꯥꯅ ꯄꯣꯛꯄꯅꯣ? ꯀꯅꯥꯅ ꯌꯣꯛꯄꯤꯈꯤ? ꯃꯍꯥꯛꯄꯨ ꯌꯣꯛꯆꯕꯤ ꯃꯃꯥꯕꯨ ꯃꯤꯔꯥꯏꯈꯤꯕ꯭ꯔꯥ? ꯖꯁꯣꯗꯥꯅ ꯃꯆꯥꯕꯨ ꯑꯄꯣꯛꯄ ꯅꯠꯇꯦ ꯈꯟꯅ ꯑꯣꯠꯄꯤꯈꯤꯕꯔꯥ? ꯅꯪꯅ ꯑꯁꯨꯝꯅ ꯀꯞꯇꯨꯅ ꯂꯩꯔꯕꯗꯤ ꯃꯍꯥꯛ ꯏꯀꯥꯏꯗꯨꯅ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯒꯅꯤ꯫ ꯅꯪꯅ ꯅꯃꯥ ꯂꯩꯇꯕꯒꯤ ꯋꯥꯕ ꯑꯗꯨꯒꯨꯝꯅ ꯃꯥꯁꯨ ꯃꯆꯥ ꯂꯩꯇꯕꯒꯤ ꯋꯥꯔꯤꯕꯅꯤ꯫ ꯏꯆꯥꯗꯤ ꯃꯔꯝ ꯑꯣꯛꯄꯤꯅꯤ꯫ ꯂꯥꯛꯑꯣ, ꯃꯃꯥ ꯀꯧꯗꯨꯅ ꯅꯃꯥꯕꯨ ꯈꯣꯔꯝꯃꯨ꯫ ꯇꯥꯔꯝꯕ ꯃꯄꯤꯗꯣ ꯃꯈꯨꯠ ꯑꯅꯤꯅ ꯁꯠ ꯇꯩꯊꯣꯛꯂꯒ ꯇꯞꯅ ꯇꯞꯅ ꯑꯩꯒꯤ ꯇꯨꯡ ꯏꯜꯂꯛꯇꯨꯅ ꯃꯃꯥꯕꯨ ꯈꯨꯔꯨꯝꯂꯒ ꯀꯧꯈꯤ, ꯃꯃꯥ꯫ ꯑꯅꯧꯕꯤꯗꯨꯅ ꯊꯣꯏꯕꯨ ꯀꯣꯟꯈꯠꯄꯤ, ꯃꯃꯥ ꯅꯪ ꯆꯠꯈꯤꯅꯨꯀꯣ꯫ ꯏꯆꯥꯁꯤꯡꯕꯨ ꯊꯥꯗꯣꯛꯇꯨꯅ ꯑꯩꯗꯤ ꯀꯗꯥꯏꯗ ꯆꯠꯇꯣꯏꯕ? ꯑꯉꯥꯎꯕꯤ, ꯁꯦ ꯑꯆꯥꯄꯣꯠꯁꯦ ꯕꯨꯡꯕꯨꯡꯒ ꯆꯥꯃꯤꯟꯅꯔꯨꯔꯣ, ꯑꯗꯨꯒ ꯅꯪꯅ ꯂꯥꯏꯔꯤꯛ ꯄꯥꯔꯣꯀꯣ꯫ ꯑꯩꯅ ꯑꯅꯧꯕꯤꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯨꯏ, ꯃꯤꯠ ꯆꯥꯅꯩ꯫ ꯏꯀꯥꯏꯅ ꯂꯨꯛꯊꯔꯒ ꯇꯞꯂꯞ ꯍꯥꯏꯔꯛꯏ, ꯄꯨꯛꯅꯤꯡꯒꯤ ꯑꯄꯥꯝꯕ ꯑꯃꯇꯪꯗꯤ ꯇꯥꯛꯄꯤꯌꯨꯗꯅ꯫ ꯑꯩꯒꯤ ꯏꯆꯥ ꯑꯅꯤꯗ ꯄꯨꯟꯁꯤ ꯆꯨꯞꯄ ꯃꯃꯥꯒꯤ ꯃꯤꯅꯨꯡꯁꯤ ꯑꯗꯨꯇꯪ ꯄꯤꯕꯤꯌꯨ꯫ ꯌꯨꯝꯕꯥꯟꯕꯒꯤ ꯈꯤꯔꯕ ꯃꯍꯥꯎꯗꯣ ꯑꯃꯨꯛ ꯇꯪꯂꯨꯒꯦ ꯂꯥꯛꯄ ꯅꯠꯆꯗꯦ, ꯏꯆꯥꯁꯤꯡꯕꯨ ꯏꯊꯥꯗ ꯀꯣꯟꯖꯒꯦ ꯂꯥꯛꯄꯅꯤ꯫ ꯅꯪꯒꯤ ꯊꯃꯣꯏꯅ ꯑꯩꯒꯤ ꯆꯪꯖꯐꯝ ꯄꯤꯕꯤꯗ꯭ꯔꯕꯁꯨ ꯏꯆꯥ ꯑꯅꯤꯕꯨ ꯅꯥꯎꯀꯣꯟꯖꯅꯅꯕꯒꯤ ꯑꯙꯤꯀꯥꯔ ꯑꯗꯨꯃꯇꯪ ꯄꯤꯕꯤꯌꯨ꯫ ꯃꯗꯨꯗꯒꯤ ꯍꯦꯟꯅ ꯑꯩꯒꯤ ꯑꯇꯣꯞꯄ ꯑꯄꯥꯝꯕ ꯂꯩꯖꯗꯦ꯫ ꯕꯨꯡꯕꯨꯡꯕꯨ ꯄꯣꯔꯒ ꯆꯥꯛ ꯊꯣꯡꯒꯠꯈ꯭ꯔꯦ꯫ ꯃꯃꯥꯒꯤ ꯅꯪꯒꯜꯗ ꯏꯆꯥꯅ ꯍꯔꯥꯎꯅ ꯏꯁꯩ ꯁꯛꯂꯤ, ꯃꯇꯠ ꯃꯇꯠ ꯁꯨꯔ ꯆꯥꯗꯅ꯫
ꯃꯅꯥꯛꯇ ꯐꯛ ꯊꯥꯗꯨꯅ ꯊꯣꯏꯕꯨ ꯂꯥꯏꯔꯤꯛ ꯄꯥꯍꯜꯂꯤ꯫ ꯃꯦꯃꯤꯅ ꯇꯧꯔꯝꯕ ꯑꯗꯨꯃꯛꯅꯤ꯫ ꯃꯍꯧꯁꯥꯒꯤ ꯂꯩꯄꯨꯡ ꯐꯝꯕꯗꯣ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯋꯥꯆꯣꯞ ꯋꯥꯔꯦꯝꯗꯒꯤ ꯍꯧꯗꯨꯅ ꯄ꯭ꯔꯤꯊꯤꯕꯤ ꯄꯨꯝꯕꯒꯤ ꯋꯥꯔꯤ ꯂꯣꯏꯔꯒ ꯌꯨꯝꯗ ꯍꯜꯂꯛꯄꯗꯗꯤ ꯐꯅ ꯊꯦꯡꯂꯦ꯫ ꯊꯤꯗꯣꯛꯇꯨꯅ ꯊꯅꯝꯕ ꯆꯥꯛꯇꯣ ꯆꯥꯊꯣꯛꯂꯒ ꯀꯥꯡꯈꯜ ꯍꯥꯏꯗꯣꯛꯇꯨꯅ ꯌꯦꯡꯂꯨꯏ꯫ ꯑꯅꯧꯕꯤ ꯄꯂꯦꯝ ꯃꯃꯥꯗꯨꯅ ꯏꯆꯥ ꯑꯅꯤꯕꯨ ꯃꯈꯨꯠ ꯌꯦꯠ ꯑꯣꯏꯅ ꯆꯦꯠꯅ ꯀꯣꯜꯂꯗꯨꯅ ꯅꯥꯎꯁꯨꯝꯕꯤꯗꯨꯅ ꯅꯨꯡꯉꯥꯏꯅ ꯌꯥꯇꯥꯔꯝꯂꯤ꯫